US, Israel amadi Iran gi hauzik Middle East thokliba conflict war ase haukiba June gi tang 8 ta numit chamani mapung phakre. Miyoi lising kaya ama sikre. Miyoi millions kaya ama mayum thadok tuna lanjenakre. Malem gi oil market ka charang na thokhale. War asigi chaitheng malem gi lebak kaya amada fangduna tang tadaba phibam amada leihale. Masini chahi asigi angan basaruktagi haurakhiba US Israel Iran gi war gi warriasi. Warriasi kamdong haurakhiba. Karamna hena sathi ba phibam amada lakhiba. Amade masina malem pumbada asuk chawba chaitheng kaya piduna achawba isuma oirakpano haibadu ngasigi video asidagi khangminarase. Ngasigi video asida soikhiba lan khiba yawrabasu ngakpiu haijari. Fare dudi hauzik mayam video da mai onsilase. War asidi khudakta haurakhiba natte. Mase United States, Israel aduga Iran gi marakta chahi nifu gi mamangdagi chatharakpa nungaitaba hostility gi oiba result ne. United States, Israel aduga Iran ase karamna yeknaba oirakpano haibase khangnaba chahi yankhai gi mamangda hangatna yengduna kari thoki haibadu khangminase. 1979 gi mamangda Iran ase US amade Israel gi yamna naknaba marup ama oirame. Adum oinamak 1979 gi mamangda Iran ase United States aduga Israel animaka yamna mari faba marup mapang oiba leibak amo oirami haiba wafam ase hek tabaga angakpa fawe. Iran da Saha Mohammad Reza Pahlavi haiba ningthawama matamdu palame. Sahana US ka yamna close oiba maongda thabak tawminarame. American weapons sing leirame aduga Israel ga relations sing thamduna maintain tawrame. Mahakna Western style policy da hena pukning changlami asumna US Israel gi matamduge marup mapang oibagi mari asina maram oiraka US na Iran bu Middle East gi aigi khwaidigi maru oiba eline haina khalame. Adubu masi khudingmak 1979 da pumnamak honglakhe. 1979 da Iranian Revolution haiba achouba thoktok ama thoklae. Iran gi mioi millions kayana ningthau sahada nungaitaba faurame. Miyamna khalame madude mahak US ka yamna naknaba mi ama oirame. Mahak ki government ase corrupt oirami, ordinary people singna political freedom phanglamde. Masidagi Iran laibak sinba thungna mass protest sing chatharame. Mamai thangda upai leiraktabadagi ningthau shahana laibak thadokna chenkhirame. Aduga Ruhollah Khomeini haiba religious leader amana exile tagi halaktuna laibak aduge anauba leader oirakhe. Kari maramgi Iran America gi mayokta lairakuna yeknaba oirakhibano. Iran gi anauba revolutionary government na khalame. Madude United States na chahi lisang shitna matam kuina ningthau sahabu support tawraga lakhe. Aduna mahaki mapangal ase kanhalame. Iran gi revolutionary singna America bu Iran gi marup oina khalamde. Iran gi leibak ki oiba manungi affairs ta khud thingjinba fattaba leibak ama oina khalame. Aduna makoina America bu the great saitani haiduna kawarame. Masina hostile relation ase kamdong na oirakhi haibadu mayek sengna utte. Madugi matungda Iran Israel ga diplomatic relations sing lauthoke. America ga leiriba relations sing su mangke. Asumna US aduga Iran amaga marakta thajanaba khudimak mangnakhe. Aduna mamai thangda hostage crisis asna khwaidagi fataba tamthiba saruk ama oirakhe. 1979 gi matungda Iranian students singna Iran gi capital Tehran da leiba American embassy da thomjilakhe. Makoina American diplomats yankhai gi nithoi capture tawrame. Aduga 444 days hostage oina phajilaga thamlabe. Matamadu da American singna crisis adu nungti numit khudingi television da yangname. Masidagi America si mai hauna sawrame. Aduga Iran masi thadu u haiba yaramde. Thaudok asina lebak animaki marakta lairiba rival ase tapna khwaidagi phattaba yeknaba lebak sing oinarakhe. Aduna ngasi maksu Iran US country anigi sanglaba muknaba ase miyamna hostage crisis asina maru oiba maram singi manungda ama oina khalame. Masigi matung tarakpada 2015 ge the nuclear deal. Chahi kya negotiation chatharakpagi matungda Iran amadi malam gi major world power singna pullaga JCPOA haina khangnaba agreement amada khutyak pinake. Masigi basic idea di yamna simple ne. Iran makhoi gi nuclear activities sing
Especially uranium enrichment bo limit tawgani aduga international inspection sing allow tawgani haina yanake. Masigi mahutta Iran thamlamba economic sanctions sing lokthokna makhoi economy bu amuk hanna hingat hanba aduga malemgi leibak singa freely trade tawba fanghan ba haibasi oike. Adubu 2018 da US President Donald Trump na Americana deal asi thadokani haina announce tawke. Trump ki opinion da agreement asi yamna sole maramdi masina Iran gi nuclear ambition bu permanently stop tawdre. Aduga Iran gi missile program asigi matangda karisu hayude amade makhoina reason and influence asisu lephanba ngamdre. Aduna mahakna United States bu deal adugi manungdagi lokthoke. Americana deal asidagi withdraw tawraba matungda kari thokibage. Masigi consequences singdu yamna chawki. Americana Iran da severe oiba economic sanctions sing amuk hanna thadna makhoi gi banking oil export aduga international trade bu chawni saitheng phanghanki. Masina maram oiduna Iran gi economy da yamna chawna nungaitaba thoki. Iran su Americana makhoi gi promise thugai khre haina khalaki. Trust manghan khibaga loinina Iran agreement gi rules sing adu compliance tawba hantharaki. Nuclear tensions hangalai aduga military threats singna maram oiduna leibak animaki mari asi hena fattaba oiraki. June 25, the 12-day war. Mathangi major turning point adu June 2025 da thoke. Matamasi phawda United States, Israel amadi Iran gi marakta tension sing chahi kaya gi mamangdagi leraklabani. Nakalamaromda masigi talak asida United States amadi Israel gi thamoida amamba China ama leikhi. Madude makhoina Iran gi nuclear program adu yamna thuna advance oirakpa sibo akiba fawki. Iran nuclear weapons semba ngamlagani haibase makhoina pamdaba wafamni. Adubu Iran makhoi gi nuclear activities ase electricity generation amadi scientific research ki damaktani haina claim tawki. Aroibada tension adu handle tawba ngamdraba matamda 12-day war haina khangnaba atenba matam oikiba adubu yamna intense oiba conflict ama hoki. United States na Iran gi nuclear facilities sing da airstrike launch tawki haina report tawki. Mafam sing adu uranium process tawba research conduct tawba aduga scientists sing na nuclear technology da thabak tawba mafam sing ni. Striking asigi target de Iran gi nuclear power bu thugaiba amade makhoi gi progress adu slow down tawba haibaduni. Iran gi damakta de masigi building da tawba strike khaktang natana makhoi gi sovereignty bu violation tawbani haina loksinke. Foreign power amana makhoi gi mafam da direct attack tawba asina US na military force use tawba yarani haibage proof ni haina makhoi na uke. Masigi result oina Iranian people gi asawba hengalake. Anti-American sentiment chawthurake aduga future da retaliation tawbagi chance adu hena wangalake. September 2025 economic crisis. Laan adu loiraba matungda Iran amuk hana achoba problem ama mayoknake. Madude makhoigi economy ni. United Nations na Iran gi mathakta sanctions sing restore tawke. Sanctions sing direct war tawdana government amada pressure piba ngamnaba piba economic punishment ni. Trade restricting tawba international banking system block tawba investment sing limit tawba aduga oil sector restriction thamba asumna makhoigi economy bu namthaba hoki. Masigi pandam de direct war tawduna Iran gi government bu economic pressure gi makhada thamlaga makhoigi policy sing change tawhanbani. Iran da sanction na piba chaitheng. Iran gi economy gi maru oiba midyeng de makhoigi oil export ane. Adubo sanction sing adu amukhana halakpa matamda Iran gi thong sing adu khumjilakpaga manakre awaba chaitheng fangba horake. Thau yon ba haibase yamna luba thabak ama oirake. Aduga foreign companies sing nasu Iran ga mari thamnaba kiba horake. International investment sing mangkre government gi revenue hantharake aduga khwaidigi amamba sarukte makhoigi currency gi value adu taba hanthaba horakpa sine. Currency ma collapse oiba haibadi karino. Masibu laina khangnaba imagine tawbiyo. Ngasi
dollar amada local currency yankai changlambadu tha khara leiraga chama aduga matungda chani oirai mioi singna chap manaba potlamadu leinabagidamak hena paisa yamna piba darkar oirai masina piriba falde chaba thakpagi mamal wangkhalai fuel hena expensive oirai aduga yumgi rent su hengalai mioi singna chahi kaya warga khomjinba savings sing adu value amata leitaba che oina onthoke ordinary families singna khwaidigi hena suffer tawrakhi aduga pot sing adu leiba ngamdraba matamda mioi singi thamoida sauba amadi frustration na thalakhe January 2026 Iran gi manungda haurakpa Iran economic conditions sing adu hena falaktabaga loina public anger so maichakum chaklakhe Iranian mioi kayana inflation unemployment aduga falling living standard na maram oiriga hingba yamna warakhi political frustration su hengalakpaga loina lambida thoktuna achouba anti government protesting haurakhi mioi singi protest asi maram leitaba nate makhoina ukhi government na makhoigi wa tadre hingbagi mawong matawase hena phattaba oirakle aduna makhoina political chance pamnakhe city kayada mioi lising kayana demonstration singda join toksinke government gi response Iranian government na masigi response ase yamna harsh oina pike protest sing adu namthanaba security force sing thajinke report asina claim tawada crackdown adu da protester lising oina hat ki haide government na yamna severe oiba action lowki haibaduni masina karigi maru oribano hauzik Iran di crisis anigi marakta lairi mapandagi pressure sanction international isolation aduga US Israel dagi threats manungdagi pressure economic hardship public anger aduga political unrest Iran gi government adu yamna enormous oiba strain amadi tension gi makhada leirakhi February 2026 nuclear negotiations sing fail oiba Iran da Iran kya thoklaba phawba asa amadi adumak leiki madudi diplomacy ni United States amadi Iran na amuk hana nuclear agreement ama samnanaba negotiation sing tawke official sing na amuka unaduna war ama thokhandanaba yamna kanna honake site animak na kari pamkibano United States na pamkibadi Iran gi nuclear activities ta akanba limits thamnaba hena kupna inspection sing tawba yahanba Iran na nuclear weapon semba ngamloi haibagi guarantee ama fangba aduga Iran na pamkibadi sanctions sing adu lokthokpa economic relief fangba nuclear technology da makhogi right adu recognize tawba adubu site animakna karigumba amadi pamki adubu site amatanadi hena piba pamkide negotiation sing collapse oiba negotiation sing adu aroiba matam phawba chatke matam kharagi oinadi mioi kayana agreement ama oirakani haina thasake adubu suddenly talk sing adu collapse oike maru oiba issue sing da site animak yanaba ngamkide jahi kuina leirakpa hostility na maram oirega trust su yamna name na laike site animakna amana amabu future da piba promise sing adu ngakloi haina thasinake masina karige asuk yamna dangerous oikibano negotiation sing fail oirba matungda leader singi makhada peaceful options sing hanthare table da diplomat sing na wari sanabagi mahutta military commander sing na plan sing prepare tawba horai agreement sing da sign tawbagi mahutta countries sing na makhoi troops aircrafts missiles aduga warships sing move tawba horai masini diplomacy loirega military action bo part oina lawkhiba matamadu 12th day war na piramba asok apan sanction na sontha hankiba Iran gi economy manungi unrest na destabilize tawkiba country aduga fail negotiation masi pumna makna peaceful settlement gi aroiba chance adu lokthoki military tension economic pressure internal unrest aduga diplomatic failure masi pumna makpunsilakpa sina 2026 ke achouba war adu thokhanbage maru oiba maram oikhi February 28 2026 war gi mai haurakpa February 28 ki ayuk pung 3 kuntraga mga oirakpa matamda malembu thak lauhanba attack ama launch tawrai masibu operation epic fury natraga
Operation Roaring Lion haina mingthonki. United States amadi Israel gi aircraft singna Iran gi nongthakta enormous air campaign ama carried out tori. Numit amadda thokiba thodok sing ase yamna shocking oike. Numit adu loijingaida target listing amadagi hena attack tauke. Ahanba 12-hour khaktada strike 900 lom thoktuna Iran gi mapangal pumnamak thukai bahole. Israel gi aircraft chani lomna nongthaktagi bomb sing langtharai. Operation asida B-2 bombers, B-52 bombers, F-22 fighters, Tomahawk missiles, HIMARS rockets aduga electronic warfare aircraft sing sizinaduna Iran gi defense po fully destroy tauke. Tehran, Qom, Isfahan, Karman Saha aduga Bushehr gumba major cities singda maichakna thumke. Adubu khwaidagi nungaitaba thokdokte Minafta leiba girls school ama airstrike taukhibani. Masida angang chamaga marifugi punsi mangki haina report singna hairi. The assassination Iran gi Black Day. Attack adu pung ama fauba phadringaida taruka minute nipuga manga aduaida Iran na amuk hena chawba sok ama fangki. Jahi kuntraga taretlom Iran bu mapangan kanna rule torakpa supreme leader Ali Khamenei bu hatki. Report singna haibadi mahaku mahaki compound da family members singa loinina hatkibani. Ahanba numita senior officials ni phudagi hena sikre. Masina Iran gi leadership bu fully collapse oihanki. Tehran da leiba revolutionary court amadi security headquarters sing bomna thukaiduna manghankre. War asigi psychological warfare so yamna kanna chathake. Iran gi miyoi millions na sizinaba prayer application ama hack tawduna message ama thake. Help has arrived, time for reckoning. Masigi message asna Iran gi miyambu morally damage tawduna panic amadi fear na thumhanke. Wari asi Iran gi history da khwaidagi amamba numit ama oina ningsing hawgani. Iran strikes back. Iran su tumina laikide yamna thuna response biki. Operation asibu Operation True Promise for haina mingthonke. Pungni phugani pan gi manungda Iran gi nongthaki missiles amadi drone na thumke. Missile samwadagi hena aduga drone listing anirom malim gi country tareta sandoktuna attack tauke. Attack asina reason pumnamak thak thak lahanke. Country sing adude Tehran. Iran na Tehran da leiba US 5th Fleet ki headquarter da strike tauke. Masina US ke naval power da direct challenge ama oike. United Arab Emirates. Dubai ki luxury amade pride oriba Palm Dubai da leiba hotel amada mai chake. Famous oiba Bruce Al Arab su damage oike. Aduga AWS data center amada strike tawkhibana digital mapangan thukaiduna internet disruption thohanke. Mathangda Israel. Religious site ama oiriba sikna ghost amada hit tawkhibana mioi khara sikre aduga asok apan yamna thoke. Mathang asina Saudi Arabia amadi Qatar. Military targets singda focus tawduna drone amadi missile yamna langtharaki. Mathang asina Gulf Air Defenses. Report singa haibadagidi advanced oiba THAAD radar system khara Iran gi attack na fully destroy tawke. Iroi loibadana Oman. Oil tanker amada hit tawkhibana crew member ama sikre. Conflict asi haujikte Iran amadi Israel khaktagi natre masi malem pumnamakpu laukshin kiba region war ama oina onkre. Mathang asina the Strait of Hormuz crisis. Mars ki tang mari Iran amuk hena akiba thautuk ama tawri. Makoina Strait of Hormuz thingzile haina report tawraki. Narrow waterway asi malem gi khwaidagi important oiba shipping route singe manungda amane. Maramde malem gi oil gi 25% gumba saruk ase masidagi pass tawe. Strait asi thinglaba matungda malem gi economy da akiba impact ama pirake. Oil prices na atya pakna yauduna barrel amada dollar chamaga kungi mathakta lakhirame. Shipping traffic 90% dagi hena hanthakre. Masina global trade po fully stop ohenke. Global market tagi numit khudingi millions ki puramba oil barrel sing mangkre. Aduga Qatar nasu LNG export tepkre. Ship sing damage tauke duga seize tauke. Masina sea route sing bu war zone ama ohenke. Malemasi yamna thuna major energy crisis ama ohenke.
market stabilize taunaba honabada International Energy Agency na record emergency oil reserve release tauki haina hairi adubu war gi maichakti hena chaklaki Lebanon da anisuba lanbung oirakhiba war conflict adu tapna north lom da sandoklaki Mars ki tang anida Hezbollah na Israel da rocket sing kap thaduna landa horaki thodok asna reason asibu amuk hena akiba ohenki Cyprus ta leiba British air base amada drone na hit tauke NATO na Turkey gi nong thakta missile sing intercept tauke Mars ki tang taraga treta Israel gi army na Lebanon gi leibak ta ground invasion horaki Mars ki tang kunga mari fawada makhoi gi forces singbu Litany River fawba push taunaba plan sing semlaki masina Lebanon gi civilians million 1.1 dagi hena yum thadoktuna chenake masi yamna akiba humanitarian disaster ama oiki April gi tang nipan da ceasefire gi wari satharabasu lan adu lepkide numit adada miyoi kayama sekre Lebanon front khakta da miyoi lising ahumga chamriga kuntraga humdoi sekre aduga lising taraga chahumga marifuga taraga mangana asok apannake Iran gi anawa luchingba Mostaba Khamenei Ali Khamenei sekre aduga Iran anawa supreme leader ama darkar oirake Mars ki tang nipan 2026 ta mahaki machanupa Mostaba Khamenei na Iran gi anawa leader oike mahakti mahaki mapadagi hena aggressive oiba security establishment ga connect taunaba veteran amani mahakna US amadi Israel bu leptana resist tawgani aduga Strait of Hormuz bu thingduna thamgani haina promise tawke adubu warasina mahakpu personally su thukaike mahak asok apan nangki aduga mahaki loina bibusu conflict asida secret haina report tawre Iran gi communication system sing fully damaged oikibana leadership adu khara paralyzed oibagumna oike Russia amadi China gi role Russia amadi China na officially war da join tawkhide adubu makoina Iran bu indirectly oina manungda half tawki haibagi report laide Russia na satellite information share tawki oil gi price su wangbu oibana Russia gi revenue su yamna kakhlaki masina makoi bu financially mapangan kanhanki China na navigation satellite support missile aduga radar technology sing piri haina haide makoina diplomatic influence sizinaduna ceasefire gi wari su semki adubu UN gi action khara block su tawki masina war asibu Israel Iran gi khatnaba khakta gi natna malem gi great power singbu geopolitical struggle ama oina onhanki failed peace efforts santi gi lambi mangkiba Lana si lepnaba malem gi miyoi singna hotnabadi lepkide adubu result di fangkide Mars ki tang tarukta President Trump na Iran da unconditionally surrender taw haina akanba demand tawke April ki tang nipan da numit taraga marini ceasefire oigani haina announce tawa matamda malem na oil gi price hantharakpaga loinina lana si loiraklagani haina hof tawke April ki tang taraga mathoi taraga nithoi da Islamabad US amadi Iran ki high level official sing 1979 gi matungda khwaidi gi chawu wari sanaba oina unaki adubu wari adu result amata thoktana fail oike madugi matung April gi tang taraga humdoi da US na naval blockade ama thamlaga Iran bu makhut makhong punki Megi tang kunga humdoi da Trump na deal asi loirakle hairabasu agreement da sign di tawkide Jungi tang anida Iran wari sanaba fully lepki aduga Jungi tang marida US Congress na Trump ki military action singu challenge tawduna War Powers Act invoke tawke numit chamani loirabasu santi gi mamidi uba phangkide economic shock malem gi economy da thokpa chaitheng lana sigi chaitheng ase battlefield khakta natna malem gi missing khuding makta phangki oil gi price barrel amada dollar chamaga kundage helakpaga loinina America da gasoline gallon amada $8.31 yoke Asia da Japan power fangnaba coal plant sing amuk restart toki aduga India na fuel supply sing emergency measures ki matung ina redirect toki Bangladesh tadi economic pressure na maram oiraga university sing phawba temporary oina hangba ngapkide Europe da Germany gi growth outlook akiba maongda hanthike aduga Africa da fuel amadi fertilizer gi price wangkhalakpagi maramna miyoi million na
food insecurity gi akiba tanjama face toke. Human cause mang takraba punsi. Lana sigi kwaidigi akiba sarukti mang kriba punsi singni. Report singi matung ina miyoi lising taret ka chamaga nipuga mari dagi miyoi lising mapan ga chatruka humpuga taraga taruk phawba sikre. Aduga miyoi lising nipuga taruka chamapan humpuga manga dagi hena asok apan nangkre. Iran, Lebanon, Iraq aduga Israel da punsi manggi masing kwaidigi wangki. Miyoi million kayana yung kay thadukna chenki Iran dagi 3.2 million aduga Lebanon dagi 1.1 million dagi hena displaced oike. Entire community singna makhoi identity amadi punsigi foundation mangki. Political crisis. America gi manungda thokpa khatnaba. Lana sina America gi manungda political crisis ama semki. Trump ki approval rating 36% da hanthaki. Maramdi American singna strike singadu lali haina thasake aduga ground troops thabada oppose toke. White House madi Congress ki marakta akhanaba confrontation ama thoke. Congress na 215-208 vote tawduna Trump ki military power bo challenge toke. Day 100 numit chamani ki matungda June ki tang 3 2026 lan asi haukiba numit chama sure. Strait of Hormuz hausiksu close oina lady. Aduga ceasefire singsu amuk thugaiduna lady. Lebanon da Hezbollah na ceasefire term sing reject tawre. Aduga nuclear deal gi warisu unresolved oina lady. Iran na China, Russia, Turkey aduga Pakistan dagi security guarantees darkani haina demand tawre. Trump na military operations sing amuk restart tawba yai haina warning tawre. Numit chamani ki matung da site amatana decisive victory di phangma ngamkide malemasi akiba made uncertainty ki manungda adumak lehori.